State asida hawkiba pung kunmari gi manung da nonglei nongshet len yauna akanba nong chukiba aduna maramoiraga state asigi tongan ba mafam singda yungkai lobuk lamhang amadi amang ata thokhanba yauna miyam gi punsida chauna akaiba oihankre ngasi ayuk anganba pung mari taba adwaidagi hauduna akanba nonglei nongshet yawba nong aduna maramoiraga yungkai kaya humdokpa yauna amang ata kaya thokhanki Nongtilpung ama khara helakpa adwaida Bisnupur amadi Imphal West District ki mafam kayada len taduna yum kai mahimarong kaya chauna amangata thokhanki mayang Imphal kendra gi manung channa sekmaizen bazar gi akoibada leiba mafam singda len yam kanna taduna yum kaya gi jingha sokhanki lobuk lamhang singda thaba mahimarong sing paktakna na amangata thokhanki Bisnupur amadi Kakching District ki manung chanba tongan ba mafam kaya da len takhi hauzifaubagi oina mi ashok apan thokpagi paudi phangdri hairi Nakalabaramda India Meteorological Department Meteorological Center Imphal dagi fangba report amagi matungina state asida makhatana nong manini asida nong churaba yai haina report tawri Center asidagi fangba report amagi matung inangasi Tamenglong Senapati Kangpokpi Ukhrul District ki mafam ayambada nong churaba yai Imphal West Imphal East Jiribam None Bisnupur Thoubal Kakching Tengnopal Chandel Churachandpur amadi Faizal District ki mafam kharada nong churaba yai hairi Hayeng March 13 amadi hangchit March 13 state asigi district pumbagi mafam kharada nong churaba yai haina report tawri Amaram Dalamfel Patalaiba ICAR Agro Meteorological Unit tagi fangba report amagi matung inna state asida hawkiba pung kunmari gi manung da chukiba nong gi changa si millimeter mapan ga 10 ani oiki haina report tawri